थासिगे तरामंगागे ayuk pung mangadagi numidang wairam pung manga faoba Manipurda SOREPAna general strike laothokhre. Socialist Revolutionary Party Kanglaipak ke Secretary Publicity and Organization MC Yaifabina. Kutik piduna thadorokpa cherolamana hai general strike asina ana ayek I pau loisang amadi paumi singi mathau furup singi lining laisol ge thoram sing maihau langpok ke thabak sing konsinjaroi haidi cherola sina makata na hai lamdam asigi yawaloi sing amadi wesha lamdam gi yawalupum namak na kaurakpa general strike boycott na chingbada SOREPA na sogatkani English sing amaga chamapan nifu mapan ge October tara mangada Manipur gi ningthaubu India gi nongmai chingdol da namduna khutiek lauduna iraipak asigi ningtamba munkibani haibasi iraipak ki miyam amadi malem gi lebak pumnamakna khangi mayang lanmina nimit kayani question duna thamlaga kian khanganlaga ningthaubu wakal pukning amadi hakchang ge awaba leita da bapiduna namduna khutiek laukhibani haibasi loina khangnei Shillong da namthak tawduna kauraga lanmina question duna fazilaga thamba amadi ayaba khutiek pidriba faoba kana amata unahandabagi paudam ningthauga loina chatminaruba miyoi singna paudam lakhibagi wari iraipa ki miyamna loina khangnei namduna laushin bani masi malemgi thakta wakat kaya thangatuna haukiba chei kaya mukta khanganduna lakli ning tamba kanglaipa ki puwari puthoklakpasi mayang laibak ki khoidau sikpini asidanatana weshalamdam gi ning tamlamba furup singi puwari puthoklakpasi India lengakta humang kangba achoba awaba amani makoina awang nongpok lamdam haina thonjinba aikhoige punba weshalamdam asi nongma natraga nongmadi makoigi khobam nungdadi nanthokini haibasi makoina khangi aduna makoina mangjongna abspa haiba ek asi lamdam asigi ningtam ihosing namthanaba achoba khutlai oinaba semduna mangjongna thamlakibani handak yamna mayek sengba potsak ama kanglaipak amadi weshyagi miyam mamangda tarang thoklakpa amalei madude lamdamasi Indiana namlau laushin kibagi mayokta haurakpa ningtam ihau namthaba yanaba semkiba colonial act of spasi fongna sogatpa reactionary kangbu ama Indiana mapalamdagi neklaga pusilakpa sini makoida India gi lanmini khutlai pisili kanglai Manipuri miyambu fongna hathali aduga afspa makatana sangna chatna hannabagi damak makoina insinba miyosingda fongna sogatlaga lauhali makoi asi su suspension of operation haiba maming ama thonjilaga fongna leifam amadi kem saduna thami makoi asi fongna lan haurakli aduga kanglai Manipuri miyam gi mathakta landa hali hairaduna English singamaga chamapan nifu mapan gi October tara mangada Indiana kanglaipak Manipur namduna laushin ki basi Indiana isaniyana punsin bani haiba India gi aranba chinthok narrative asi ngasi aikhoi pumnamak amatu aina lepminaduna thengnarasi malemda leidiba maipak khrabaleibak khudingmak matam gi honglakliba khongcharadugi matungina mathauta bathabak sing aduga chap manana maipakna hongbang amkibana chaukhatpa furup amamam oiba ngamnakibani Kanglaipak Manipur gi su asiguma chaukhatpa khunayama oiba yabagi matam kaya lakhi adubo aikhoige lengakna chaukhatpa ingtappa nungsi chanana miyoiba marakta khetnaba leitaba khunayama semhaude aikhoige khunaiga yamaunaba migi awaiba lengaklon awaiba semitlon amadi awaiba lining londa thazaduna chatharakpana aikhoi miyamna ngasigi awaba se thengnabani hojik kanglai Manipuri miyamna thengnariba awaba se kanglaipak Manipur na ningtamba fangdriba makai miyamgi awaba se kokpa leiroi haiba se khangmina si haina su makha tarakle